ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯃꯌꯥꯝ ꯑꯩꯅ ꯎꯠꯆꯔꯤꯕ ꯃꯔꯣꯏ ꯃꯄꯥꯡ ꯈꯔꯁꯤꯒ ꯍꯥꯞꯆꯔꯒ ꯅꯨꯡꯁꯤꯗꯥꯛ ꯀꯥꯡꯁꯣꯏ ꯑꯃꯒ ꯑꯗꯨꯒ ꯈꯥꯖꯤꯡ ꯀꯥꯡꯍꯧ ꯑꯃꯒ ꯇꯧꯔꯒ ꯉꯁꯤꯒꯤꯗꯤ ꯑꯣꯏꯅ ꯊꯥꯒꯠꯆꯔꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯛ ꯉꯥꯏꯍꯥꯛ ꯉꯥꯏꯃꯤꯟꯅꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯅ ꯀꯥꯡꯁꯣꯏ ꯃꯃꯥꯡꯗ ꯊꯣꯡꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯊꯣꯡꯖꯒꯦ ꯏꯁꯤꯡ ꯑꯁꯥꯕꯗ ꯍꯥꯟꯅ ꯈꯥꯃꯦꯟ ꯑꯁꯤꯟꯕꯁꯦ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯑꯗꯨꯅ ꯃꯌꯥꯝ ꯃꯤꯅꯤꯠ 5 ꯃꯈꯨꯝꯁꯦ ꯈꯨꯝꯃꯒ ꯉꯥꯏꯍꯥꯛ ꯐꯨꯠꯆꯒꯦ ꯃꯌꯥꯝ ꯃꯤꯅꯤꯠ 2-3 ꯁꯨꯔꯦ ꯍꯥꯡꯇꯣꯛꯑꯒ ꯌꯦꯡꯁꯤꯀꯣ ꯃꯌꯥꯝ ꯃꯌꯥꯝ ꯌꯥꯝꯅ ꯄꯠꯊꯔꯦ ꯑꯗꯨꯗꯨꯅ ꯃꯍꯤ ꯍꯩꯖꯤꯟꯖꯒꯦ ꯑꯗꯨꯒ ꯃꯍꯤꯁꯨ ꯍꯣꯔꯦꯟ ꯁꯧꯔꯦ ꯍꯥꯏꯔꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯗ ꯑꯩꯅ ꯅꯣꯈꯥꯏꯖꯕꯅꯤ ꯀꯩꯅꯣꯁꯦ ꯉꯁꯥꯏ ꯑꯩꯅ ꯉꯥꯔꯤ ꯑꯔꯧꯕꯗꯨꯒ ꯃꯣꯔꯣꯛꯀ ꯑꯗꯒꯤ ꯃꯔꯣꯏ ꯃꯄꯥꯡꯁꯤꯒ ꯇꯧꯔꯒ ꯅꯣꯈꯥꯏꯖꯕꯗꯣ ꯑꯗꯨ ꯂꯣꯏꯔꯦ ꯃꯍꯤꯁꯦ ꯍꯣꯔꯦꯟ ꯁꯧꯕ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯑꯃꯨꯛ ꯃꯈꯨꯝ ꯈꯨꯝꯖꯒꯦ ꯃꯌꯥꯝ ꯃꯌꯥꯝ ꯁꯧꯕ꯭ꯔ ꯌꯦꯡꯒꯦ ꯃꯌꯥꯝ ꯕꯨꯡ ꯁꯧꯔꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯉꯥ ꯆꯥꯛ ꯑꯗꯒꯤ ꯃꯔꯣꯏ ꯀꯩꯀꯩꯉꯁꯥꯏ ꯑꯩꯅ ꯅꯣꯈꯥꯏꯖꯈꯤꯕꯗꯣ ꯑꯗꯨ ꯑꯃꯨꯛ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝ ꯃꯩꯁꯦ ꯈꯔ ꯂꯩꯊꯖꯒꯦ ꯇꯞꯅ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯑꯃꯨꯛ ꯃꯩ ꯂꯩꯈꯠꯀꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯅ ꯎꯠꯆꯔꯛꯑꯒꯦ ꯃꯌꯥꯝ ꯃꯈꯨꯝ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂꯒ ꯃꯤꯅꯤꯠ 5-10 ꯉꯥꯏꯍꯥꯛ ꯐꯨꯠꯆꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯅ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤꯀꯣ ꯃꯌꯥꯝ ꯀꯥꯍꯧꯋꯤ ꯃꯌꯥꯝ ꯁꯤꯡ ꯍꯥꯞꯆꯤꯟꯕ ꯀꯥꯍꯧꯋꯤ ꯁꯤꯡ ꯑꯝꯇ ꯍꯥꯞꯆꯤꯟꯖꯒꯦ ꯃꯔꯛꯁꯤꯗ ꯈꯨꯝꯖꯤꯟꯖꯔꯒꯦ ꯃꯌꯥꯝ ꯀꯥꯡꯁꯣꯏꯁꯦ ꯐꯨꯠꯂꯤꯉꯩꯁꯤꯗ ꯀꯥꯡꯉꯧꯁꯦ ꯉꯧꯊꯣꯛꯆꯒꯦ ꯊꯥꯎ ꯁꯥꯔꯦ ꯑꯗꯨꯅ ꯀꯔꯤ ꯄꯗꯥ ꯈꯔ ꯊꯥꯗꯖꯒꯦ ꯑꯗꯨꯒ ꯃꯤꯊꯤꯅꯦ ꯐꯗꯤꯒꯣꯝ ꯃꯔꯨꯅꯦ ꯖꯤꯔꯥꯅꯦ ꯈꯔ ꯍꯥꯞꯆꯤꯟꯖꯔꯒ ꯉꯧꯖꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯍꯧꯖꯤꯛ ꯇꯤꯜꯍꯧ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯆꯅꯝ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯦ ꯁꯤꯡ ꯍꯥꯞꯆꯤꯟꯖꯒꯦ ꯇꯤꯜꯍꯧ ꯈꯔꯁꯨ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯐꯗꯤꯒꯣꯝ ꯈꯔ ꯀꯨꯞꯅ ꯁꯨꯒꯥꯏꯖꯕ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯂꯩꯔꯒ ꯑꯃꯨꯛ ꯀꯥꯡꯁꯣꯏꯁꯦ ꯑꯃꯨꯛ ꯍꯥꯡꯇꯣꯛ ꯌꯦꯡꯖꯒꯦ ꯃꯌꯥꯝ ꯊꯨꯝ ꯊꯥꯛꯆꯤꯟꯕꯁꯦ ꯌꯥꯔꯅꯤ ꯑꯗꯨꯅ ꯊꯨꯝ ꯈꯔ ꯊꯥꯛꯆꯤꯟꯖꯒꯦꯀꯣ ꯃꯌꯥꯝ ꯊꯨꯝ ꯊꯥꯛꯄꯒꯤ ꯃꯈꯨꯝ ꯉꯥꯏꯍꯥꯛ ꯈꯨꯝꯖꯤꯜꯂꯒ ꯃꯌꯥꯝ ꯃꯤꯅꯤꯠ 3-4 ꯐꯥꯖꯔꯦ ꯃꯈꯨꯝ ꯍꯥꯡꯇꯣꯛꯆꯒꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯅꯥꯁꯦ ꯍꯥꯟꯅ ꯊꯥꯗꯖꯒꯦ ꯑꯗꯨꯒ ꯅꯨꯡꯁꯤꯗꯥꯛꯁꯦ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯦ ꯑꯣꯠꯈꯥꯏꯖꯒꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯃꯈꯨꯝ ꯑꯃꯨꯛ ꯈꯨꯝꯖꯤꯟꯖꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯅ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯀꯥꯡꯍꯧꯁꯦ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯔꯣꯏꯁꯦ ꯈꯔ ꯃꯨꯟꯖꯜꯂꯦ ꯑꯗꯨꯅ ꯐꯗꯤꯒꯣꯝ ꯃꯔꯨ ꯑꯁꯨꯕ ꯈꯔꯒ ꯍꯥꯞꯆꯤꯟꯖꯔꯛꯀꯦ ꯑꯗꯨꯒ ꯖꯤꯔꯥꯁꯨ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯑꯗꯨ ꯑꯣꯠꯈꯥꯏꯔꯒ ꯀꯣꯟꯅ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯇꯤꯜꯍꯧꯁꯨ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯇꯤꯜꯍꯧ ꯃꯅꯥꯁꯨꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯑꯗꯨꯒ ꯀꯣꯟꯅ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯝꯇ ꯍꯥꯡꯇꯣꯛꯆꯒꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯍꯥꯞꯆꯤꯜꯂꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯣ ꯃꯌꯥꯝꯁꯤ ꯄꯨꯗꯤꯅꯥꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯗꯤꯅꯥ ꯀꯥꯡꯁꯣꯏꯁꯦ ꯀꯩꯅꯣ ꯇꯧꯕ ꯄꯨꯛ ꯅꯨꯡꯁꯤꯠ ꯀꯥꯕ ꯑꯃ ꯇꯧꯕꯗꯗꯤ ꯌꯥꯝ ꯐꯩ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯆꯥꯅꯩ ꯃꯌꯥꯝꯗꯗꯤ ꯈꯪꯗꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯆꯥꯅꯩ
ꯍꯥꯎꯗꯧ ꯃꯥꯜꯂꯕ꯭ꯔꯥ ꯌꯦꯡꯉꯣ ꯃꯌꯥꯝ ꯑꯩꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯀꯥꯡꯁꯣꯏꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯀꯥꯡꯍꯧꯁꯦ ꯑꯃꯨꯛ ꯉꯧꯕꯒꯤ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯃꯔꯣꯏꯁꯦ ꯃꯨꯟꯖꯔꯦ ꯑꯗꯨꯅ ꯈꯥꯖꯤꯡꯁꯦ ꯊꯥꯗꯖꯒꯦ ꯇꯞ ꯇꯞꯅ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯈꯖꯤꯡ ꯃꯆꯥꯁꯤꯁꯨ ꯁꯨꯃꯥꯏꯅ ꯀꯥꯡꯉꯧ ꯆꯥꯕꯁꯨ ꯃꯌꯥꯝ ꯍꯥꯎꯕꯅꯤ ꯄꯨꯗꯤꯅꯥꯁꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯥꯡꯁꯣꯏ ꯑꯗꯨꯗꯒꯤ ꯁꯨꯃꯥꯏꯅ ꯀꯥꯡꯉꯧ ꯉꯧꯔꯒ ꯍꯞꯇꯥ ꯑꯃꯗ ꯁꯨꯝ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛꯀ ꯁꯨꯝ ꯆꯥꯕꯁꯨ ꯃꯌꯥꯝ ꯏꯁꯥꯗꯁꯨ ꯌꯥꯝꯅ ꯀꯥꯟꯅꯩ ꯃꯌꯥꯝꯗꯗꯤ ꯈꯪꯗꯦ ꯑꯩꯉꯣꯟꯗꯗꯤ ꯌꯥꯝ ꯀꯥꯟꯅꯩ ꯃꯌꯥꯝ ꯏꯁꯥꯁꯨ ꯅꯨꯡꯉꯥꯏꯕ ꯏꯁꯥꯁꯨ ꯁꯦꯡꯕ ꯌꯥꯝꯅ ꯐꯕꯅꯦ ꯃꯌꯥꯝ ꯁꯤ ꯑꯝꯇ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯃꯌꯥꯝ ꯊꯨꯝ ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯍꯥꯞꯆꯤꯟꯖꯒꯦ ꯃꯣꯔꯣꯛ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯦ ꯊꯨꯝ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯦ ꯃꯌꯥꯝ ꯇꯨ ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯖꯔꯦ ꯃꯆꯨꯒꯗꯤ ꯐꯖꯔꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯁꯤꯗꯗꯤ ꯐꯗꯤꯒꯣꯝ ꯅꯥꯀꯨꯞꯄꯤꯁꯦ ꯃꯌꯥꯝ ꯐꯪꯗꯦ ꯑꯗꯣ ꯃꯅꯤꯄꯨꯔꯗꯗꯤ ꯂꯣꯏ ꯐꯪꯕꯅꯤꯅ ꯃꯌꯥꯝ ꯍꯥꯎꯗꯤ ꯍꯥꯎꯅꯤ ꯑꯗꯨ ꯁꯤꯗꯗꯤ ꯐꯪꯗ꯭ꯔꯕꯅꯤꯅ ꯍꯥꯞꯆꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯀꯣꯟꯅ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯑꯃꯨꯛ ꯍꯥꯞꯆꯤꯟꯖꯒꯦ ꯅꯨꯡꯁꯤ ꯍꯤꯗꯥꯛ ꯍꯥꯞꯆꯤꯜꯂꯒ ꯁꯨꯃꯥꯏꯅ ꯉꯧꯕꯁꯤꯅꯤ ꯃꯌꯥꯝ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯩ ꯍꯥꯎꯒꯗꯕꯗꯤ ꯃꯥꯜꯂꯦ ꯑꯃꯨꯛ ꯑꯣꯠꯈꯥꯏꯖꯈꯤꯒꯦ ꯃꯌꯥꯝ ꯍꯣꯔꯦꯟ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯄꯨꯗꯤꯅꯥ ꯍꯥꯞꯄꯒ ꯉꯥꯏꯍꯥꯛ ꯑꯣꯠꯈꯥꯏꯖꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯒꯦ ꯕ꯭ꯂꯔ ꯆꯠꯂꯒ ꯃꯌꯥꯝ ꯈꯤꯇꯪ ꯁꯦꯡꯕ ꯋꯥꯠꯂꯦ ꯑꯗꯨꯅ ꯃꯌꯥꯝ ꯀꯩꯅꯣ ꯇꯧꯒꯦ ꯄꯨꯗꯤꯅꯥ ꯍꯥꯞꯄꯒꯤ ꯃꯍꯤꯁꯦ ꯈꯤꯇꯪ ꯊꯣꯛꯑꯦ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯃꯍꯤꯁꯦ ꯆꯨꯞꯁꯟꯅꯕ ꯃꯤꯅꯤꯠ ꯑꯃꯅꯤꯗꯪ ꯉꯥꯏꯍꯥꯛ ꯉꯧꯖꯈꯤꯒꯦ ꯃꯌꯥꯝ ꯃꯍꯤ ꯀꯪꯖꯤꯜꯂꯦ ꯑꯗꯨꯅ ꯐꯗꯤꯒꯣꯝ ꯍꯥꯞꯄꯒ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ ꯐꯗꯤꯒꯣꯝ ꯍꯥꯞꯄꯒꯤ ꯃꯤꯅꯤꯠ ꯑꯃꯅꯤꯗꯪ ꯉꯥꯏꯍꯥꯛ ꯊꯝꯒꯦ ꯑꯗꯨꯒ ꯑꯃꯨꯛ ꯀꯣꯟꯅ ꯑꯃꯨꯛ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯇꯨ ꯉꯁꯥꯏ ꯑꯩꯅ ꯀꯥꯡꯁꯣꯏ ꯊꯣꯡꯗꯣꯛꯈꯤꯕꯗꯣ ꯀꯥꯡꯁꯣꯏꯅ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯀꯥꯡꯍꯧꯅ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯑꯗꯣ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯂꯥꯏꯛ ꯈꯤꯇꯪ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯃꯌꯥꯝ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯗ ꯑꯃꯨꯛ ꯑꯅꯧꯕ ꯀꯌꯥ ꯊꯥꯒꯠꯆꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯌꯥꯝ